अहनबदा हौजिक फाउंग मरोइबा पाउसिंदा प्लास्टिक यावना अमोट अकाइसिंग मफम चाना थमनबा स्कूल गी सिलेबसता हापतुना तुंगी मिरोलदा खंगहननबगी तंगाई फदबा लैरे हाइना महुतकी मिनिस्टर टी.एच. श्याम कुमार न फोंगदोखरे आइखोइगी खुनाय असिदा नुपादगी नुपीने हेना अचौबा थौदांग अमा लौरी हाइना हानगी लोक सभागी एमपी थोकचोखैना हाइख्रे अमदी एमएलए सुसिंद्रोगी मयुंगदा आईडी पुखाई हलंबगी थौंग माइकै अदोंगी मियामना यानिंगदबा फोंगदोकपगा लोइदना खोंजंग चंगसिनख्रे खुरमजरी टाइम्स ऑफ मणिपुर की नुंगथिल की पाउ मियंग ताबिरिबा सिंगबु विद्यापति मयांग लबमना तराम नोकचबगा लोइनना पाउ संदोकना पिजरी प्लास्टिक वेस्ट यावना तोंगान तोंगानबा वेस्टिंग असि करमना थमगदगे हाइबगी मतंगदा स्कूल के सिलेबस दा हापतुना तुंगी मिरोल दा खंगननबगी तंगाई फदबा लैरे हाइना महुतकी मिनिस्टर टी.एच. श्याम कुमार न फोंगदोखरे वाफम असि सिटी कन्वेंशन दा पांगथोकपा नुमित निनिगी ओइबा कैपेसिटी बिल्डिंग प्रोग्राम ऑन 6 वेस्ट मैनेजमेंट रूल्स लिसिंगनि तारा तरुकी मतंगदा पांगथोकपा कैपेसिटी बिल्डिंग प्रोग्राम दा हौदोकपगी थौरमदा फोंगदोखिबनी मणिपुर सरकार की महुत डिपार्टमेंट मिनिस्ट्री ऑफ एनवायरनमेंट सेंटर फॉर साइंस एंड एनवायरनमेंट न्यू दिल्ली का पुलगा सिनबा थौरम अदुदा मिनिस्टर श्याम कुमार न मखा तारदुना अखोइना पुथोक्सरिबा पोटलम कयाना अखोइगी लैफम असि लैबा यारक्तबगी इश्यू अमा थेंगनरक्ली असिगुम्बा कया असि थोक्तनबा भारत सरकारना लिसिंगनि तारा तरुक्ता चटना कांगलोन तरुक पुथोक्तुना कन्ननबा होटनरी मसिगी मतंगदा अखोइ पुना खंगमिनबा चंगे हाइबगी मतंगदा कैपेसिटी बिल्डिंग असि पांगथोकपनी हिरमसदा रिसोर्स पर्सन खक्तना वांगांगबना यारोय अखोइ इसा याउसिनबगी तंगाई फदबा लै सिजिनबा याद्रबा पोटलमसिंग असिना अतोप्पा करी दा ओंथोकपा याबगे हाइबगी मतंगदा खंगननबा होटनबा ताई हिरमसदा पुना खंगननबा सिलेबस याहोनबगी तंगाई फदबा लैरे मफम खुदिंग प्लास्टिक लैतबा मफम लैत्रे सेंगलबा लोकताक पाट फावबा प्लास्टिक ngakta ngaire masi isa na gyan taba watpadagini workshop asina ahenbo wakalon kaya pibangam lagani haiki we started all not only this on our forest department more department the other department in the any festival function they started to distribute instead of bouquet and the flowers to this something sikari gi bira na segi koina su bira ka na si fajara thani no si born thani we मैम से थारी चलना इन्वायरमेंट सेव तब से वासन रिसोर्स पर्सन इफ दिस बिग we all need to involve we need to all involve to save the environment से कोई ना हमी बता सही से ले 6 rules that we work out में कई ना कोई क्या तो मैम से कोई ना मनी बोलता तो उन्हें जैसे बिल्डिंग में हम थुका दे कर बिल्डिंग में थुका कर थुका पोसी काय काय hunduए सिना rules lo yalo mani sina sigi fato por me amsna si ari por me amsna ko kai mu karno to ya ke adigi ruli adigi wangso Solid waste management, e-waste management, rules and recent amendments, plastic waste management, biomedical waste management, construction, demolition, amadi hazardous and other waste hairiba rules sing asigi matang da hena khangnanaba pangthokpa capacity building aduda mahuti commissioner M Joy director T.S. Harikumar NPC gi Subayandu Sivakar su thorammapu oina saruk yakhi urban local bodies singi luchingba sing government amdi private stakeholders sing medical institution gi luchingba sing yauna masak naiba mioi kyana saruk yakhi Center for Science and Environment की यावना रिसोर्स पर्सन कयाना रूल तरुक असगी मतंग द लेक्चर पिगनी कमिश्नर एम जॉय न हाइखिबदा सॉलिड वेस्ट मैनेजमेंट नतना अतैदि मियाम न का हेना मंगम सानबा ngamdabana पुन्ना रूल तरुक असि खंगननबा होटनबनी मसिदा नतना अखोइ पुन्ना खंगमिनबा अमा चंगबगी तंगाई फदबा अदु खंगमिननबा होटनबनी हाइखि स्टेकहोल्डर अदुगा एनजीओ अदुगी लेबा citizen kudimaki yang collective effort ama simba waste management asigi kona batangai phadabale maramdi sagi tongan ba ekoi sathi balena kya thula kadaba anuga amot paji koina waste na kanba well to na
원톱 원하고기 반담다 하이버 룰싱 같은 기면 그대로 보니 실행신 비리고 그대로나 소스 퍼슨스나 하이비고 마양 신경 기면 또보다 동안 뭐 펌싱다 마양 그런 거나 거기 무시 엔커리지 돌아가 뭐 서포트 비비다가 하이버 6 웨스트 매니지먼트 룰 2016 정도시 가서 임플리멘트 하고 있습니다. ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯅꯨꯄꯥꯗꯒꯤ ꯅꯨꯄꯤꯅ ꯍꯦꯟꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯔꯤ ꯍꯥꯏꯅ ꯍꯥꯟꯅꯒꯤ ꯂꯣꯛ ꯁꯚꯥꯒꯤ MP ꯊꯣꯛꯆꯝꯃꯩꯅꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯄ MSSO ꯏꯟꯇꯔꯄ꯭ꯔꯥꯏꯁꯦꯁꯅ ꯄꯨꯊꯣꯛꯄ ꯀꯣꯔꯣ ꯁꯦꯅꯤꯇꯔꯤ ꯄꯦꯗꯁ ꯂꯣꯟꯆ ꯇꯧꯕꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯈꯤꯕꯗꯨꯅ TH ꯃꯩꯅꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯂꯛꯄ ꯂꯩꯕꯥꯛꯇꯗꯤ ꯂꯩꯉꯥꯛꯂꯣꯟꯒꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗ ꯅꯨꯄꯤꯁꯤꯡꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯗꯨꯅ ꯂꯥꯛꯂꯤ ꯑꯃꯗꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯑꯁꯦꯡꯕ ꯃꯍꯥꯎ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯅꯕꯒꯤꯗꯃꯛ ꯉꯁꯤꯒꯤ ꯅꯧꯅ ꯍꯧꯒꯠꯂꯛꯂꯤꯕ ꯆꯍꯤ 13ꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯕꯨ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯆꯠꯅ ꯂꯣꯟꯆꯠ ꯅꯥꯠ ꯑꯃꯗꯤ ꯀꯜꯆꯔ ꯀꯌꯥ ꯑꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯅꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤ꯫ hari lejaramba parim ne lejaramba yusudi ek mai pa saki ma tumne ki mura mudi moi ta ti haja guest la yi to basigi social oi ba samaji oi ba ya ko ba ade ku de ko ya de ade mama wa ku tunda moi ye ko ade da ama wa yo tunda sa ko ko de rix si ne sa ma ta ya ma ni de ko de rix ko se ba ri pi ya Khurai Kendragi MLA oiriba Laisangthem Susindro atopa mingna yaimagi yumgi maning thangba sarukta ngarang nungthil pung 3 rom taba matamda sakhangdaba singna ID ama pokhai halambagi mayokta ngasi maikai adomgi maira paibi singna wakat mifam sathakre khongjang aduda saruk yakhibi singna kanana kari maramgi damag bom pokhai halamlibano haibadu athuba matamgi manungda sengdokpiu miyamgi yaifananaba hotnariba MLA da bomgi landa chathaba asi yaningde haiki Wahang hangba tandaba miyoina khutling samas adu tapna chawkhalakani aduga masigi ona tainabada wahang hangbagi hainabi leitraba miyoina khutling samas adudi tapna luptharaklaba samas amani haina lamdam asigi saknairaba social scientist Dr. Dhanabir Laisramna Fongdokre Ozagi Sinpamda Laiba Yauna tongan ba miyoy singna saruk yaduna ngasi Impal West ki Kwakaithal Moirangpur Laikai da Laiba Vision Foundation School da pangthokhiba nomagi oiba motivational talk ki thoramda Dr. Dhanabir Laisramna pukning Thaugat piba watlaba lamdam asigi ojasing amadi tungi yumbiral oirakadoriba mahiroi sing asi wakhal sing oigadaba program kaya matam gi puthoktuna hena hotna haningbagi ihul phawan bada tangai phade haina mahakna haiki abagi mindset yam thina sakhatri hiram kudimota social ko manipur da laiba miju wongna 33 AD khutana 21st century ki mobile computer ko Oksina punthong ke so pakhang mugi adna di education bera dile ni ba kanana no dai tse mazara ne Thauram aduga mari leinana Vision Foundation School ke principal Khomdram Bobina leiriba oja singna mahiroi singbu takpi tambibada anobo wakhalon ga loinana thauna leina pukning wakhal makalamna takpa ngamnanaba hotnabada ahenba gyan losing phanghong nabagi wakhallonda motivational talk asi pangthokpani haiki So angangi ama chinjari ba chilista hojiki oriba angang sing sida tambiri ba mawong matau mayam sing sida ano wakhlon mayam ma tangai phadana changdaba yadaba aduma adu oibra ina khanjabadagi oja sing sida ano wakhlon mayam ma sigi tanja sidagi akoi lahung na ba tang tang sigi program che chinjabani Makha taba pau pijadringi da break matang lozari Number 1 oirakliba UNI Consultancy Private Limited na lowest package ta security amadi local guarantor piduna India ge khanaba state singda NRI quota da MBBS tamnaba amadi foreign countries singda MBBS tamnaba gi pandam da SBI gi on campus educational loan da natna lupa lakh amaga listing nimpu scholarship su second semester dagi semester khuding maki phanghangani free year ticket na traga lupa listing nimpu banga gi relaxation gi damak ngasi mag youth library club uripok polem laikai gi mayok labada laiba corporate office ta lak piduna ngasi mag contact obiu hena kupamarol gidama contact tobiru 7005092567 amasung 9007778647 aikhogi website www.247ununi.com
Amr Cine Production and BK Events and Entertainment presents the 4th season of Iowa India 2019. Mrs., Mr. and Miss Iowa India is back in Manipur. Auditions on 6th July and 7th July at Hotel Imphal by The Classic at 10 a.m. Break ki matungda makha taba pau pizari. Inspire Award Mission Minds Augmenting National Aspiration and Knowledge Manak Handak Chahigi Oina Mahiroi Singna Saruk Yanabagi Pandamda Oja Amadi Zetyo Staff Singi Oiba Awareness Program Ama Pangtokre. Babu Parada Leba Sarba 60 Aviangi Conference Hall da ngasi Pangtokiba Thorum Aduda Saruk Yakiba Inspire Manaki Nodal Officer RK Tenedaina Mahaki Oiba Warol Piraduna Class 6 tagi 10 Pawgi Manungda Laiba Mahiroi Singna Masa Masada Laizariba Idea Kia Putoktuna Malemgi Honglakliba Kongsat Asida Saruk Yaba Ngamnanabagi Kodong Chaba Adu Pinaba Hotnabada Achoba Mateng Amadi Oiragadi Haiki Manipur ngang sing se participate to yam low to dai koina kari tawraga moigi angang sing se participate to hon ba ya ka ta ge haina thirakpada nahan moi koi district level officer sing phongdo ombada oza sing se kawraga ongta awareness ama pi se haibade ngasi koina valley district ta leiba valley ki district loina maki school khara ne aduga district representative ne along with NIF ki magi state coordinator yauraga oza mayam da koina maji angang sing se soidana participate tawna na ba masina hay angang sing si hojiki chaliba train da haba tare kana gum angang masagi passion leijaba magi immediate environment ta karamba innovative idea puthoga scientific application tawrakanda kari aphaba koi puthokpa yabage madu puthokanda ma di only just masi tawba tam da only idea to katang angang na concept to idea to generate togodabani maduda teachers na parents na guidance to be once makoi gi idea se identify to gi ba tarabodi National Innovation Foundation na through IIT na tragana NIT ki through the model to sabda kari mateng to ba abage they will be surely helped by them. Tungi Yumbiril Oigadoriba Mahiroi Singi Wakalo Sing Tanpam Ama Oidiba Mahiloi Sing Ayak Apan Yaudanaba Mapam Ama Ohenba Haibasi Aikoi Kodingi Amatangairaba Taudangni Masi Aikoi Kodimakna Ngakna Satminasi Haina Desamgi President Salam Akasna Lamdam Asigi Miyamgi Pukning Chingsin Kre Coordinating Committee on Disturbance Free Educational John Demand Haiba Pandamgi Makada Tungan Ba Lupsinga Kusham Naduna Desamna Shinduna Ngasi Chingmairongda Labor Tribal Research Institute TRI da Pangtokiba Thorum Aduda Akasna Makata na Haiki Tungi Yumbi Oigadoriba Mahiroi Singbu Ngasidagi Makong Somhauda Batarabadi Kunai Asi Mangzin Thana Jatnanaba Hotnabada Achauba Kurau Thangba Ama Soidan Oigani Haiki ena mapung phaba disturbance free zone ohen bagi campaign ama natraga madu punna wakhalon tamina bagi khongjang ama madu modality ma hodokpada ai mayam dagi tongan intellectual sing scholars sing educationists sing tongan social activists sing loina na lewa ki thogai mayam pubiri ba tongan ba mute oina miyang mute oina la ba miyoi sing masi mayam sigi apun ba semdok minabagi khongthang ama mathok tabran khali aduga akoina tawjiri bisi a part of campaign awareness is part of campaign leble jen thokpana traga function number tawbana traga masigi class ki awareness am tawba masi kaktana di yadabani na masi movement si campaign si review tawrakan he na kanjin ba movement am orakna bagi damakta madugi damakta aina haijari Sahi Kudingi Pangtok Pagum Ngasi Kwarambal Ima Kaitel Mari Amadi Lining Amadi Inat Yokatpa Apunba Malem Layamna Sinduna Kaitel Lairembi Imagi Ingen Chaubi Chara Kukai Bagi Thorum Pangtokre Thoramadu da Saruk Yakiba Layamgi President Moirang Megachandrana Thoram Asi Lai Haktagi Pangtok Tuna Lakpani Thoram Asi Lebak Mayamgi Yai Panabagi Damak Pangtok Pani Haiki Thagi Humni Panba Numit Asida Koigi Pantoibi Imana, Zawi Zak Tongduna, Koigi Kanglei Taibang Miam Sida, Biza Kibanumi Nihana, Koigi Tazaba Leba. Chikuman Tazaba Numinasibu, Akoina Lagi Toro Mamanga Luina Pangtok Sabani. Ngarang Ahing Nongyai Matungda, Nambol Police Station Gi Manung Chana, Laiba, Lamdam Asagi.
lam koifam ama oiriba laimaram waterfall gi akoibada laiba dukan sing maina chakre mai adu matau karamna haurakhibano haiba chapchana khangba ngamdri ahingi matamda thodok adu thokhibana maram oiraga amang ata kaya thokre hairi thodok aduga mari leinana Nambol police na case ama lokhatkre amuka hana break amatanga lozari Chingmairong Kongnang Karak Infal. Admission open. Class 11 Science Foundation Course 2019. Starting of class 15 July. Medical regular course for NEET UG 2020. Starting of class 15 July. NEET UG successful candidates for 2019. Sanalu Gangmei, Wardo Dilbung Lamkang, Muhammad Nashiruddin Sa, El Yohenba, Nima Naurem, Kate Stela Devi, Narosa Chabungbam, Chandan Laren Lakpam, Supriya RK, O Philip. Break matung taram nokchere madi makhata ba pau pizari Power, New and Renewable Energy के Ministry of State Independent Charge RK Singhana Arunachal Pradesh के Lower Subansiri Hydropower Project asi semgat chagat pagi thabak lephanduna thamkraba sen ka hena sangsin khraba lebak asigi project tara humdogi manungda amani lupa crore tara humdoi changadaba megawatt listing mariga satchat subna taruk puthokadaba hydropower project asina dam gi downstream da leiba lanthum kaya Manghan haina loop kayana yaningdaba phongdorakpadagi saba loisindana thabak lepkhrabani report amagi matung ina Sikimda asigumlaba loisindana leiba project manga lei hairi RK Singhana thabak lepkhraba hydropower project sing hingat hananaba khongthang khara laukhatlagani haina phongdokhi leibak asida hojik megawatt kunmanga dagi hena puthokpa ngamba hydropower project Chaniga supna mari mathau tari government asina kumjali singani kunithoi phawada renewable energy megawatt samago humdramanga puthokna ba hotnari haina haike Assam ke Chief Minister Sarbananda Sonowal na Union Minister of Railways Piyush Goyal ga unadona Bongaigaon Kamakhya via Rangia doubling project Saraighat bridge doubling project and Tezpur Silghat New Line Project ki ayaba thuna bibinaba taksin kre Sonowal na hairiba project ahum ase Pink Book of Railway Ministry da san khrabasu project sing ase mari lainaba authority dagi thuna clearance pihan bachangi haina Railway Minister gi pukning chingsin ki Chief Minister Sonowal na Assam da paikhatliba tungan ba railway ga mari lainaba project singi matang dasu puthok tuna khanakhi mahakna awang nongpoki mahiroi singna Delhi amadi atai metro city da chatpada changba train gi bhara khara yengbinabagi anoba thaurang ama sinbinaba amadi awang nongpok lamdam da thabak sufam oiba yaba industry leitabana railway gi grade 3 amadi 4 da lamdam asigi naharol singi akhanaba reservation thambinaba su taksin khi ngasayuk phongki ba pause singi maroi ba pausing amuktang punna khangminase Lamjingba Times, MLA Susindro gi yum manakta bom pokai kre. Lengak asi ki halakpata satloi. Chief Minister, Manipur gi lokfam ayamba ising leitabana ikang manaba phibam ama mayok na re. Thobal District ta ikang mayok na ba MI Department na thabak paikhat ba hokre. Buffalo Farm lengak na midyeng changdabadagi mutkhiba yana leire. Indo-Myanmar border gi aron balambi sing ating batham kre. Pung nifunipan gi sandel ban kauragani. Lupa crore nipalom gi methamphetamine ga konana fare. Sangai Express MLA Yaimagi Bayu Manakta Bompo High Cray. NIA Gumbada Sinaduna, Tijanan Shira Kali, Chief Minister. BJP gi Lusing Ba Amagi Mayumda Police Laklamle. Minister MLA Kara, Delhi de Leiri. Pongna Form. Sakang Dabasingna, Kurai Kendra gi MLA El Susindro gi Yum Manakta IED Pokayalamle. Etek asi NIA da Sinaduna, Senavasing Fagana Bakandare. CM. Assembly gi Mifong Kairavadi President Rule Lakningai Oi. JSCC na Konfung Kulda Free Medical Camp Pakto Kray. Naharol gi Thogdang. Napsa ki seng beneficiary singda haktheng nana fangana ba biometric device season ba warep laukre lomi singi senmilon fagana ba amasung sinjak ta mipal tangdana ba gi pandam da ki homela pangthok phane Siam Kumar Huye Lan Pau MLA Susindro gi yum manakta IED ama pokhai kre tarai ne logde senava sing fagani Chief Minister leibak asida yu thakpa mioi crore taratruk henalei Minister Lupa lak lising amaga chamari kuntrani thoi dasmik marifudra mangarom sangna paket kadaba cluster project ahumgi ayaba pirakle Rekha Mihar akhanana semba police ki SIT na laikhidrabiga tinarambi memagi statement lawkre Sana Laiba budget puthokpagi mangoinena economic survey parliament puthokre
Sakthong gas ki subsidy khwaidagi yamna surrender toba state singda Manipur yaure. MLA Susindro gi yum manakta bom pokai kre. NIA da thigat hangani Chief Minister. India, Myanmar, Thailand samnagada balambi sembal oidore. Mitop sing voter list gi lokthokna ba state singda khangan kre. Israel Express. Numit nipani sa thagadaba ratha jatra kumai ngasidagi sana konungda Chief Minister N Virena hogdokre. State ki thakta taranithoi suba ki homela pangthokre. Ki homela hogdokhibaga loinana lomi singna nong tadabagi awaba koklagani. Loisilakpada maroiba pau amuk hana pizari. Plastic yauna amot akai sing mafam chana thamnaba school gi syllabus ta haptuna tungi mirol da khangan nabagi tangai fadaba laire haina mahut ki minister T.I. Syam Kumar na phongdokre. Aikhoi khunai asida nupadagi nupine hena achauba thaudang ama lauri haina hanagi Lok Sabha ge MP Thokchom mainana haikre. Amadi MLA Susindro gi mayumda IED pokai halambagi thawong maikai adom gi miyamna yaningda ba phongdokpaga loinana khongjang sangsinkhre. Hauzikidi Times of Manipur na pizaba nungtil gi pau matang sa loisinjare ahen ba pau ga loinana nimidang pung mapal dang phangbi gani.